Hairang Lairang Channel na mayamgidamakta pujarakliba Phungawari Phau Charong Marakki Lairimbi. Thaina mamangaida laibak amada lauba nupa ama lairami. Mahak lau ubana maru oiba sinpham oiduna saba thakpa watana nungai yaifana palami. Adubu laibak thibadi nupa asi macha amata poklamde. Asumna laurok pantha yauraduna lauba nupa adu labukta laulok nabagidamakta laklami. Chumna paliba phau charong marakta angang ama kappagi makhol ama taraklami. Mahakna angang kaplibasi kadaidano haiduna koithi thibada phau charong marakta angang nupi macha ama kaptuna lairamle. Angang adugi mangakta mani muktana thamlaba likparing amasu siri. Lauba nupa aduna nakyetta kana laibage haiduna koilei leiduna yenglakpada angang asigini haiba mama mapa ahal kana amatta uba phanglamde. Mahakna khali angang asibu mafam asida kanana asuk minungsi haidana langthoklamlibano. Phare angang asi ai yumda handuna purage haiduna lauba nupa adu mayumda laklami. Mahaki nupina mapuroibana angang nupi macha ama pamduna lakpadu ubada yamna ngaklami. Aduga mapuroibada nahakna purakliba angang asi kadaidagino haina hanglami. Mapuroibana mahakna angang asi matau karamna thengnaраklibano haibadu nupi aduda paudamle. Nupi adunasu phare ibanigi awaba ubiraduna ishorna angang asi ibanigi damakta pibiraklabani. Ngasi haiba numit asidagi mahakpu icha sakna yoklasi haiduna mahaki nupinasu hairami. Lauba nupa aduna urabare yengutu nupi angang asigi mangaksamda siriba manimukta thamlaba liklang parengase. Masina maram oiraga icha asi khudong thiba thoklakpa yai. Aduna liklang parengasi laushinduna mafam sana thamlasi hairami. Maduda nupi adunasu yaraduna angang adugi mangaksamdagi liklang parengdu lauthokli. Aduga lauba nupa aduna hingol matonda chatuna mafam saba mafam ama yenglaga liklang pareng adu phumjillami. Asumna matam haukre. Angang nupi macha adu leisabi mapung mare pharakle. Masak matau changkhonbi yengbagi penba naidabi nupi macha haibadu oirami. Asomdana kamdauri laibak adugi ningthau adubu mitrang haibi nupi amana khudum janduna mahaki makhada mahaki apamba matung ina laibak adu palami. Mitrang haibi nupi asi aduki matik saugallami. Mahakna apamba hek maning thumdabada mahakna haiba yadaba mi adu sanga hekta olhalami. Laibak aduda laiba mi ayamba mahakna sagol yen nganu san olhanduna thamkhibadagi laibak adu ichik chiklami. Mi tadraba ihang hanglaba lamamagum oirami. Laibak adugi ningthau adusu mitrang haibi nupi aduna hairiba makai yarami. Nongmadi ningthau konung aduda chak thongliba manai amana mitrang haibi nupi adugi manakta laktuna sanai bema chak loire sabiraro haiduna haibada nupi aduna aina ngasai pamna chagi haikhiba uti asangbadu thongbra haiduna hangbada chak thongba nupa aduna sanai bema warobiba yade uti asangbadu matam nattabana mana masing phangdabadagi thongjahodre haiduna khumlakpada mitrang haibi nupi aduna sauraduna phare adu oirabadi ngasi haiba numit asidagi napunsidu
ꯊꯦꯕ ꯑꯣꯟꯗꯨꯅ ꯍꯤꯡꯂꯣ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯟꯕꯗ ꯆꯥꯛꯊꯣꯡꯕ ꯅꯨꯄꯥ ꯑꯗꯨ ꯊꯦꯕ ꯑꯣꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯃꯅꯤꯡ ꯊꯨꯡꯗꯕ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯃꯤ ꯈꯨꯗꯤꯡ ꯁꯥ ꯉꯥ ꯍꯦꯛꯇ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯂꯧꯎꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯠꯅꯔꯤꯕ ꯃꯤꯇ꯭ꯔꯪ ꯍꯩꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯆꯥꯅꯨꯄꯤꯗ ꯃꯃꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯇꯥꯍꯟꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯍꯦꯟꯗꯣꯛꯇꯅ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯄꯥꯎꯇꯥꯛ ꯄꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯂꯥꯛꯀꯗꯕ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯊꯝꯖꯕ ꯆꯐꯨ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯐꯨ ꯑꯁꯤꯅ ꯃꯤꯔꯣꯜ ꯂꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯇꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯩꯒꯤ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯆꯐꯨ ꯑꯗꯨꯅ ꯁꯅꯥꯏꯕꯦꯝꯃ, ꯅꯪꯉꯣꯟꯗ ꯑꯩꯍꯥꯛꯅ ꯇꯝꯒꯗꯧꯔꯤꯕ ꯄꯥꯎ ꯑꯁꯤ ꯌꯥꯝꯅ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯄꯥꯎ ꯑꯁꯤ ꯇꯝꯒꯅꯤ ꯈꯟꯕꯗ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ, ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯃꯁꯤ ꯁꯣꯏꯗꯅ ꯊꯣꯛꯒꯗꯕꯅꯤ꯫ ꯃꯗꯨꯗ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯊꯨꯕ ꯃꯇꯝꯗ ꯁꯠ ꯁꯠ ꯍꯥꯏꯌꯨ, ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕ? ꯃꯗꯨꯗ ꯆꯐꯨ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯇꯝꯊꯤꯔꯕ ꯃꯈꯜꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯂꯣꯏꯔꯛꯀꯗꯕ ꯀꯨꯏꯗ꯭ꯔꯦ꯫ ꯂꯥꯛꯂꯒꯅꯤ ꯐꯧ ꯆꯔꯣꯡ ꯑꯃ ꯅꯍꯥꯛꯀꯤ ꯇꯝꯊꯤꯔꯕ ꯁꯥꯁꯟ ꯑꯁꯤꯕꯨ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛꯇ꯫ ꯃꯗꯨꯗ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯂꯗꯨꯅ ꯀꯔꯤ ꯍꯥꯏꯕ? ꯐꯧ ꯆꯔꯣꯡ ꯑꯃꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕ? ꯑꯩꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯂꯩꯔꯤꯕ ꯂꯝ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯃꯨꯟꯕ ꯉꯝꯃꯣꯏ꯫ ꯐꯔꯦ, ꯅꯪꯅ ꯑꯩꯕꯨ ꯁꯧꯍꯜꯂꯕꯅꯤꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯆꯐꯨ ꯑꯗꯨꯕꯨ ꯃꯈꯨꯝ ꯈꯨꯝꯖꯤꯟꯗꯨꯅ ꯊꯅꯝꯂꯦ꯫ ꯑꯗꯨꯒ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯀꯌꯥ ꯇꯥꯎꯊꯔꯛꯂꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯐꯧ ꯑꯃꯠꯇ ꯊꯥꯕ ꯌꯥꯔꯔꯣꯏ, ꯂꯧ ꯎꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯥꯎꯊꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯁꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯃꯅꯥꯏꯁꯤꯡꯗ ꯁꯒꯣꯜ ꯄꯥꯎ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯄꯥꯎꯖꯦꯜꯂꯝꯃꯤ꯫ ꯁꯒꯣꯜ ꯄꯥꯎꯖꯦꯟꯕ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯧ ꯎꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯂꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯁꯒꯣꯜ ꯄꯥꯎ ꯑꯗꯨ ꯂꯧꯎꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ? ꯑꯩꯈꯣꯏꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯒ ꯆꯥꯒꯗꯧꯔꯤꯕꯅꯣ? ꯑꯉꯛꯄꯅꯤ ꯏꯅꯤꯡꯊꯧꯒꯤ ꯋꯥꯈꯜ ꯑꯁꯤꯁꯨ꯫ ꯌꯥꯊꯪ ꯇꯥꯎꯊꯔꯕ ꯃꯇꯨꯡꯗ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯁꯤꯕꯒꯤ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯀꯤꯕ ꯂꯩꯇꯅ ꯍꯤꯡꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯧꯎꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠꯇ ꯆꯤꯡꯂꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯏꯕꯦꯝꯃ, ꯅꯪꯅ ꯄꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ, ꯏꯃꯥ, ꯑꯩꯅꯅꯦ ꯃꯩ ꯆꯕꯨꯟ ꯑꯃꯗꯒꯤ ꯁꯤꯒꯤ ꯆꯤꯡꯂꯥꯏ ꯑꯁꯤ ꯊꯣꯛꯍꯜꯂꯤꯕ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯂꯧꯎꯕ ꯅꯨꯄꯥ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯅꯁꯨ ꯈꯪꯂꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯧ ꯎꯕ, ꯐꯧ ꯊꯥꯕ ꯊꯤꯡꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯍꯩ ꯑꯃ ꯎꯃꯪꯒꯤ ꯃꯌꯥꯏꯗ ꯄꯥꯜꯂꯤ, ꯃꯗꯨꯕꯨ ꯍꯦꯛꯇꯨꯅ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯅꯁꯥꯃꯛ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯐꯧ ꯆꯔꯣꯡ ꯃꯔꯛꯇꯒꯤ ꯐꯪꯈꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯑꯁꯨꯝ ꯋꯥꯔꯤ ꯇꯧꯗꯨꯅ ꯆꯠꯄꯗ ꯅꯨꯃꯤꯠ ꯍꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯁꯤꯟꯅꯔꯛꯈꯤꯕ ꯌꯥꯊꯪ ꯑꯗꯨ ꯀꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯂꯗꯨꯅ ꯃꯌꯨꯝꯗ ꯍꯟꯕ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ
ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯏꯕꯦꯝꯃ ꯅꯪꯁꯨ ꯀꯣꯅꯨꯡꯗ ꯀꯣꯏꯔꯨꯁꯤ, ꯀꯣꯅꯨꯡꯒꯤ ꯐꯖꯕ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗ ꯃꯄꯨꯟꯁꯤꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯇ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯨ ꯌꯥꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯪꯈꯣꯟꯕꯤ ꯏꯕꯦꯝꯃ ꯅꯍꯥꯛ ꯃꯄꯥꯟ ꯑꯁꯤꯗ ꯂꯩꯔꯝꯃꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯑꯗꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯏꯕꯦꯝꯃꯅ ꯍꯥꯏꯕ ꯏꯕꯦꯝꯃꯒꯤ ꯄꯥꯝꯖꯕ ꯎꯍꯩ ꯑꯗꯨ ꯑꯩ ꯍꯦꯛꯄ ꯉꯝꯗ꯭ꯔꯦ, ꯑꯩ ꯀꯥꯎꯊꯣꯛꯇꯨꯅ ꯃꯗꯨ ꯍꯦꯛꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗ ꯁꯥꯎꯔꯗꯨꯅ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯐꯔꯦ ꯉꯁꯤꯗꯤ ꯅꯪꯕꯨ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯀꯥꯝꯒꯦ ꯇꯧꯕꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯉꯥꯛꯄꯤꯒꯅꯤ ꯁꯅꯥꯏꯕꯦꯝꯃ, ꯏꯅꯤꯡꯊꯧꯁꯤ ꯑꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯑꯁꯨꯝ ꯂꯩꯕꯗ ꯁꯅꯥꯏꯕꯦꯝꯃꯅ ꯁꯤꯟꯅꯕꯤꯔꯛꯄ ꯌꯥꯊꯪ ꯑꯗꯨ ꯀꯥꯎꯊꯣꯛꯂꯨꯕꯅꯤ, ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕꯅꯤ, ꯑꯩꯉꯣꯟꯗ ꯗꯟꯗꯤ ꯑꯁꯤ ꯄꯤꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯈꯨꯝꯂꯛꯇ꯭ꯔꯤ, ꯀꯅꯥ ꯀꯅꯥ ꯂꯩ ꯂꯥꯟꯃꯤꯁꯥ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯐꯥꯖꯤꯜꯂꯨ, ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯜꯂꯨ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯐꯥꯔꯒ ꯀꯩꯁꯨꯝꯁꯪꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯩꯁꯨꯝꯁꯪ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯄꯥꯕ, ꯄꯥꯕꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯀꯅꯨ ꯍꯥꯏꯕꯗꯨ ꯅꯆꯥꯅ ꯏꯜꯂꯝꯂꯕꯗꯤ ꯉꯁꯤ ꯅꯆꯥꯅ ꯇꯥꯔꯤꯕ ꯑꯋꯥꯕꯁꯤ ꯇꯥꯔꯝꯗꯕꯁꯨ ꯌꯥꯏ, ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯆꯤꯜꯒꯨꯝꯂꯕ ꯃꯩꯈꯨꯒꯨꯝꯂꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯥꯏꯔꯛꯇꯨꯅ ꯀꯔꯤꯒꯤ ꯀꯥꯎꯔꯤꯕꯅꯣ ꯅꯨꯄꯤ ꯃꯆꯥ ꯅꯍꯥꯛꯇꯤ ꯐꯠꯇ꯭ꯔꯕꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯥꯡꯅꯕꯒꯤꯗꯃꯛꯇ ꯁꯔꯒꯒꯤ ꯂꯌꯥꯝꯅ ꯅꯍꯥꯛꯄꯨ ꯃꯥꯂꯦꯝꯗ ꯊꯥꯈꯤꯕ ꯅꯠꯇ꯭ꯔꯥ? ꯅꯍꯥꯛꯇ ꯂꯩꯖꯔꯤꯕ ꯅꯍꯥꯛꯀꯤ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯅꯨꯄꯤ ꯑꯁꯤꯕు ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤꯅ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯀꯩꯁꯨꯝꯁꯪꯗꯒꯤ ꯅꯥꯟꯊꯣꯔꯛꯂꯤꯕꯅꯣ? ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯩꯁꯤ ꯅꯪꯒꯤ ꯐꯠꯇ꯭ꯔꯕ, ꯁꯥꯊꯤꯔꯕ, ꯇꯝꯊꯤꯔꯕ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛ ꯂꯌꯥꯝꯅ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯄꯅꯤ, ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯤꯟꯗ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯀꯥꯃꯛꯀꯦ ꯇꯧꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯉꯥꯛꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯁꯣꯟꯖꯔꯤꯕ ꯃꯟꯇ꯭ꯔ ꯑꯗꯨ ꯃꯁꯥꯗ ꯄꯥꯟꯖꯗꯨꯅ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯄꯨꯟꯁꯤ ꯂꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯣꯜꯍꯟꯈꯤꯕ ꯁꯒꯣꯜ, ꯁꯥꯃꯨ, ꯌꯦꯟ, ꯉꯥꯅꯨ, ꯊꯦꯕ ꯄꯨꯝꯅꯃꯛ ꯃꯤ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯍꯜꯂꯛꯇꯨꯅ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯒꯨꯟ ꯑꯗꯨ ꯂꯥꯛꯂꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯆꯪꯈꯣꯟꯕꯤ ꯏꯕꯦꯝꯃ, ꯅꯍꯥꯛ ꯊꯦꯡꯅꯕꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯍꯤꯡꯕꯅꯤ, ꯐꯔꯦ ꯉꯁꯤꯗꯤ ꯅꯍꯥꯛ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯊꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯧꯎꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯒꯤꯗꯃꯛꯇ ꯄꯤꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯩꯗꯤ ꯃꯤ ꯃꯔꯛꯇ ꯂꯩꯕ ꯌꯥꯗꯦ, ꯑꯩꯗꯤ ꯂꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯂꯣꯏꯁꯤꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯄꯅꯤ, ꯑꯩ ꯆꯠꯄꯒꯤ ꯃꯇꯝ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯧꯎꯕ ꯅꯨꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯕꯦꯝꯃ, ꯅꯪꯅ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯉꯛꯁꯝꯗ ꯁꯤꯔꯛꯈꯤꯕ ꯂꯤꯛꯂꯥꯡ ꯄꯔꯦꯡꯅꯤ ꯇꯨ ꯍꯥꯏꯗꯨꯅ
ꯃꯍꯥꯛꯅ ꯐꯨꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯂꯤꯛꯂꯥꯡ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯄꯥꯕ, ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯗꯨ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯑꯗꯨꯝ ꯐꯨꯝꯗꯨꯅ ꯊꯝꯈ꯭ꯔꯣ꯫ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯝꯗꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯀꯣꯅꯨꯡꯗ ꯍꯟꯗꯨꯅ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯊꯧ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯉꯥꯛꯂꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫